lamdam asida yamna toina gari masa amadi achauba sing hurankhibagi masing yamlaba report kya leiba asigi yenglaga hiram asigi matangda section thorang lokhatpagi saruk ama oina Kaksing police na thiba humbagi thabak henna kankhatkibaga loinana ngarang Kaksing police commando team amana lambida frisking checking chathabada more tamna lakpa Royal Enfield motorcycle ani phagat pangamle haire Gari ani shigi maroiba se sang puthongna bakhangan bada puthokpa ngamdabadagi fakhibane makhata na thijin bada gari ani si Lamphel police station amade Thobal police station da huran khibage report tawrakhiba gari sing oiramke motorcycle ani aduda lakhiba Meeoi ahum su police team aduna fagat pangamkhre Meeoi sing adudi M Chasano more dagi Paumilen Guite sahi kuntraga mapan amade Lunmilal Guite sahi kun Tenopal dagi Haumilen Mate sahi kun gani pani haire faraba Meeoi sing adu Kaksing PS ta makhataba legal action sing lokhanaba sinakre haire